ꯁꯤ ꯂꯩꯕꯥꯛ ꯉꯧ ꯑꯈꯥꯕꯤꯗꯣ ꯃꯌꯥꯝꯅ ꯂꯩꯕꯥꯛ ꯉꯧ ꯍꯥꯏꯅ ꯈꯪꯅꯕꯤ ꯑꯩꯈꯣꯏ ꯃꯅꯤꯡ ꯂꯣꯟꯗꯅ ꯔꯝꯁꯥꯏ ꯕꯣꯏꯂꯔꯁꯤ ꯌꯨꯝꯗ ꯂꯣꯏꯕ ꯕꯣꯏꯂꯔꯅꯤꯀꯣ ꯌꯥꯝ ꯀꯨꯏꯅ ꯊꯥꯗꯣꯛꯑ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯀꯣꯊꯔꯒ ꯌꯦꯟꯒ ꯆꯥꯔꯣꯏꯍꯦ ꯁꯤ ꯌꯥꯝ ꯆꯥꯒꯦꯀꯣ ꯃꯍꯥꯎꯗꯤ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯕ꯭ꯂꯣꯛ ꯑꯃꯇꯪ ꯁꯦꯝꯖꯔꯛꯀꯦꯅ ꯁꯦꯝꯖꯔꯛꯄꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯁꯤ ꯂꯩꯕꯥꯛ ꯉꯧ ꯑꯈꯥꯕꯤꯗꯣ ꯃꯌꯥꯝꯅ ꯂꯩꯕꯥꯛ ꯉꯧ ꯍꯥꯏꯅ ꯈꯪꯅꯕꯤ ꯑꯩꯈꯣꯏ ꯃꯅꯤꯡ ꯂꯣꯟꯗꯅ ꯔꯝꯁꯥꯏ ꯁꯤꯒꯤ ꯕ꯭ꯂꯣꯛꯅꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯤꯕ ꯆꯠꯄ ꯀꯥꯟꯗ ꯂꯩꯕꯥꯛ ꯉꯧꯁꯦ ꯑꯩꯅ ꯆꯥꯕ ꯌꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯅ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯕ ꯈꯔ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦ ꯀꯃꯦꯟꯗ ꯆꯥꯕ ꯌꯥꯗꯕ ꯍꯤꯟꯖꯥꯡꯕꯨ ꯒꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯒꯤ ꯉꯁꯤ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥꯗꯨ ꯌꯦꯡꯍꯜꯂꯛꯀꯦꯅꯀꯣ ꯃꯥꯒꯤ ꯃꯍꯥꯎꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯪꯕꯤꯕ ꯌꯥꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯡꯕꯒꯤ ꯃꯑꯣꯡꯗꯣ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯗ ꯄ꯭ꯔꯣꯁꯦꯁꯁꯦ ꯂꯣꯏꯅ ꯎꯠꯆꯒꯦ ꯑꯗꯨꯒ ꯍꯥꯞꯀꯗꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯀꯩꯀꯥ ꯑꯗꯨꯒ ꯍꯥꯞꯄꯒꯤ ꯃꯑꯣꯡ ꯍꯥꯏꯗꯤ ꯄ꯭ꯔꯣꯁꯦꯁꯇꯨꯗ ꯂꯣꯏꯅ ꯌꯥꯎꯔꯅꯦꯕꯀꯣ A to Z ꯑꯗꯨ ꯃꯌꯥꯝꯗ ꯄꯨꯟꯅ ꯌꯦꯡꯍꯟꯖꯒꯦꯅ ꯁꯦꯝꯖꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤꯒꯤ ꯂꯩꯕꯥꯛ ꯉꯧꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯃꯥꯒꯤ ꯆꯥꯕ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯥꯕ ꯌꯥꯕ ꯌꯥꯝꯅ ꯍꯥꯎꯕ ꯈꯥꯁꯨ ꯈꯥꯗꯕ ꯃꯇꯝ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯊꯣꯡꯕ ꯍꯩꯇ꯭ꯔꯗꯤ ꯈꯤꯇꯪ ꯈꯥꯏꯀꯣ ꯃꯥꯏ ꯄ꯭ꯔꯣꯁꯦꯁꯁꯦ ꯃꯅꯥꯁꯦ ꯑꯩꯈꯣꯏ ꯁꯨꯔꯨ ꯅꯩꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯃꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯥꯔꯅꯦꯕ ꯍꯣꯔꯦꯟꯗꯤ ꯑꯗꯨꯒ ꯁꯤ ꯐꯥꯎ ꯍꯦꯛ ꯂꯧꯕꯤꯕ ꯁꯤ ꯌꯥꯎꯍꯟꯗꯕ ꯁꯤ ꯌꯥꯎꯍꯜꯂꯒꯅ ꯈꯤꯇꯪ ꯈꯥꯕ ꯄꯥꯝꯃꯒꯅ ꯁ꯭ꯋꯥꯏ ꯑꯗꯨꯝ ꯐꯨꯜ ꯌꯥꯎꯍꯜꯂꯁꯨ ꯌꯥꯏ ꯌꯥꯝ ꯈꯥꯂꯣꯏꯒꯦ ꯍꯥꯏꯔꯒꯅ ꯁ꯭ꯋꯥꯏꯐꯥꯎꯇꯪ ꯂꯧꯕꯀꯣ ꯌꯦꯟꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯉꯁꯤꯗꯤ ꯕꯣꯏꯂꯔ ꯇꯥꯔꯦ ꯕꯣꯏꯂꯔ ꯑꯣꯏꯅ ꯇꯧ ꯇꯥꯔꯦ ꯕꯣꯏꯂꯔꯁꯤ ꯌꯨꯝꯗ ꯂꯣꯏꯕ ꯕꯣꯏꯂꯔꯅꯤꯀꯣ ꯌꯥꯝ ꯀꯨꯏꯅ ꯊꯥꯗꯣꯛꯑ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯅ ꯇꯧꯗꯣꯏꯅꯤ ꯁꯤ ꯆꯐꯨ ꯃꯆꯥꯁꯤꯗ ꯆꯤꯡꯒꯤ ꯆꯐꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯆꯐꯨꯁꯤꯗꯅꯦꯀꯣ ꯑꯍꯥꯟꯕ ꯌꯦꯟꯁꯦ ꯐꯖꯅ ꯉꯧꯈꯤꯒꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯍꯥꯞꯇꯣꯏꯅꯦ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯇꯤ ꯏꯟꯖꯥꯡꯁꯦ ꯃꯍꯤꯁꯦ ꯁꯧꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯧꯔꯤꯁꯦ ꯁꯨꯝ ꯀꯥꯟꯗ ꯍꯥꯞꯇꯣꯏꯕ ꯑꯗꯣ ꯁꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯐꯦꯠ ꯆꯥꯝꯊꯣꯛꯄꯤꯔꯅꯤ ꯃꯣꯠꯇꯤ ꯀꯩꯝ ꯃꯣꯠꯇꯕꯅꯤꯅ ꯈꯔꯗꯤ ꯌꯥꯝꯃꯤꯀꯣ ꯍꯥꯏꯗꯤ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕ ꯑꯗꯨꯒꯤꯅꯤ ꯌꯥꯔꯦ ꯁꯤꯁꯦ ꯃꯨꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯣꯠꯄ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀꯣ ꯃꯥꯒꯤ ꯍꯣꯔꯦꯟ ꯃꯌꯦꯡ ꯇꯥꯔꯀꯥꯟꯗ ꯃꯨꯜꯂꯀꯥꯟꯗ ꯑꯣꯠꯇꯣꯏꯅꯦꯕ ꯃꯨꯟꯗ꯭ꯔꯤ ꯐꯥꯎꯕ ꯈꯥꯕꯩ ꯊꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯦꯛ ꯊꯥꯔꯕ ꯈꯥꯔꯦ ꯑꯗꯨꯅ ꯁꯤ ꯎꯞꯄꯒꯦꯀꯣ ꯁꯤꯗꯩꯗꯤ ꯃꯨꯟꯕ ꯉꯥꯏꯔꯅꯤ ꯄ꯭ꯔꯣꯁꯦꯁ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯌꯥꯔꯦ ꯄꯨꯔꯥ ꯃꯨꯜꯂꯕꯅꯦꯕꯀꯣ ꯃꯨꯜꯂꯕꯅꯤꯅ ꯌꯥꯔꯦ ꯑꯣꯠꯄ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯍꯥꯎꯁꯦ ꯌꯦꯡꯉꯒꯦꯀꯣ ꯃꯌꯥꯝꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ
ꯆꯥꯛꯁꯤꯗ ꯂꯩꯔꯦ ꯆꯥꯛꯁꯤ ꯌꯥꯝꯗꯦ ꯑꯩꯈꯣꯏ ꯁꯤ ꯅꯨꯄꯥꯒꯤꯁꯨ ꯂꯩꯔꯦ ꯑꯗꯣ ꯐꯤꯗꯧꯕꯤꯌꯨꯀꯣ ꯁꯤ ꯍꯥꯟꯅ ꯀꯣꯊꯔꯒ ꯌꯦꯟꯒ ꯆꯥꯔꯣꯏꯍꯦ ꯁꯤ ꯌꯥꯝ ꯆꯥꯒꯦꯀꯣ ꯌꯦꯟꯁꯨ ꯍꯥꯞꯄꯨꯗꯤ ꯍꯥꯞꯀꯦ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯃꯌꯥꯝꯅ ꯆꯥꯕ ꯌꯥꯗꯦ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯍꯥꯎꯋꯦ ꯀꯥꯁꯨ ꯀꯥꯗꯦ ꯈꯥꯇꯛ ꯇꯧꯋꯤ ꯇꯧꯔꯒ ꯈꯤꯇꯪꯕꯨꯗꯤ ꯂꯩꯕ ꯃꯥꯒꯤ ꯃꯅꯝꯀꯣ ꯑꯗꯨꯁꯨ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯅꯝꯁꯦ ꯈꯨꯍꯥꯎꯁꯤꯗꯤ ꯂꯣꯏꯔꯦ ꯃꯩꯗꯤ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯆꯤꯡꯗ ꯂꯩꯕꯅꯤꯅ ꯃꯩꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯂꯥꯏꯕꯛꯉꯧꯒꯤ ꯆꯥꯕꯒꯤ ꯀꯥꯟꯅꯕꯁꯦ ꯕꯤ.ꯄꯤ ꯂꯩꯕ ꯃꯤ ꯁꯨꯒꯔ ꯌꯥꯝ ꯋꯥꯡꯕ ꯃꯤ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯊꯣꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯍꯧꯖꯤꯛ ꯑꯩꯅ ꯎꯠꯆꯔꯤꯕꯗꯨꯅꯤ ꯃꯍꯥꯎꯗꯤ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯍꯥꯏꯕ ꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯏꯁꯄꯤꯁꯦꯜ ꯗꯤꯁ ꯁꯤꯡꯒ ꯆꯅꯝꯅꯦ ꯑꯗꯨꯒ ꯇꯧ ꯁꯟꯇꯣꯔꯦ ꯇꯣꯒ ꯀꯔꯤꯕ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯅꯥꯗꯣ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤꯀꯣ ꯃꯅꯥꯗꯣ ꯉꯥꯛꯇ ꯈꯟꯕꯗ ꯌꯦꯟꯁꯦ ꯂꯦꯝꯃꯤ ꯌꯦꯟꯁꯦ ꯄꯨꯔꯥ ꯂꯦꯝꯃꯤ ꯃꯅꯥꯁꯦ ꯄꯨꯔꯥ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅꯀꯣ ꯆꯐꯨꯗꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯁ ꯍꯟꯗꯛ ꯃꯔꯛꯇꯤ ꯁꯝꯒ ꯀꯛꯄ ꯁꯪꯗ꯭ꯔꯦ ꯐꯖꯅ ꯀꯠꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯆꯥꯕ ꯌꯥꯕꯁꯦ ꯀꯃꯥꯏꯅ ꯊꯣꯡꯒꯦ ꯀꯃꯥꯏꯅ ꯆꯥꯒꯦ ꯃꯩ ꯆꯥꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯦꯛ ꯊꯣꯡꯕꯗꯒꯤ ꯍꯧꯔꯒ ꯍꯦꯛꯄꯗꯒꯤ ꯍꯧꯔꯒꯀꯣ ꯊꯣꯡꯕ ꯑꯗꯨꯒ ꯆꯥꯕ ꯐꯥꯎꯗ ꯑꯩꯅ ꯂꯣꯏꯅ ꯐꯨꯜ ꯎꯠꯆꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯇꯦꯁ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯕ ꯁꯥꯁꯦ ꯀꯔꯤ ꯁꯥꯅꯣ ꯍꯥꯏꯔꯒꯗꯤꯀꯣ ꯌꯦꯟ ꯑꯗꯨꯒ ꯄꯣꯛ ꯆꯥꯗꯕ ꯃꯤꯗꯤ ꯑꯗꯨꯝ ꯏꯁꯀꯤꯞ ꯇꯧꯊꯣꯛꯄꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯄꯣꯛꯀ ꯌꯦꯟꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯈ꯭ꯋꯥꯏ ꯍꯥꯎꯕ ꯍꯤꯟꯖꯥꯡꯅꯤ ꯉꯁꯥꯏ ꯑꯩꯅ ꯍꯦꯛ ꯆꯥꯝꯕ ꯂꯣꯏꯔꯒ ꯍꯤꯟꯖꯥꯡ ꯃꯍꯤ ꯁꯧꯔꯀꯥꯟꯗ ꯍꯥꯞꯀꯗꯕꯅꯤꯀꯣ ꯑꯗꯣ ꯍꯥꯞꯄꯒ ꯃꯍꯤ ꯁꯧꯔꯀꯥꯟꯗ ꯑꯣꯠꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯥꯒꯤ ꯐꯣꯝ ꯑꯃꯗꯤ ꯁꯦꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯤ ꯂꯦꯚꯦꯜ ꯑꯃꯀꯣ ꯑꯗꯨꯒ ꯌꯦꯡꯉꯒ ꯃꯨꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗꯀꯣ ꯑꯣꯠꯄ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯣꯠꯊꯕ ꯌꯥꯔꯦ ꯑꯗꯨꯒ ꯆꯥꯕꯒꯤ ꯃꯥꯒꯤ ꯍꯥꯎꯕꯁꯦ ꯌꯦꯟꯒꯗꯤ ꯃꯥꯏ ꯃꯄꯪꯒꯗꯤꯀꯌꯥ ꯆꯥꯔꯛꯑꯔꯣꯏꯀꯣ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯅꯥꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯤꯟꯖꯥꯡꯗꯨꯒꯤ ꯃꯍꯥꯎꯗꯣ ꯃꯥꯅ ꯂꯣꯏ ꯆꯨꯞꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯆꯨꯞꯄꯒ ꯃꯍꯤꯒ ꯍꯧꯖꯤꯛꯀꯤ ꯃꯅꯥꯗꯨꯅꯦꯕ ꯈ꯭ꯋꯥꯏꯗ ꯍꯥꯎꯗꯣꯏꯁꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯆꯥꯕ ꯀꯥꯟꯗ ꯌꯦꯟꯗꯣ ꯂꯦꯝꯃꯤꯗꯣ ꯃꯍꯤꯗꯨꯅ ꯍꯥꯎꯃꯟꯈꯤꯕ ꯃꯅꯥꯗꯨꯅ ꯍꯥꯎꯈꯤꯕꯩꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯒ ꯌꯥꯎꯔꯕ ꯕꯦꯁ ꯇꯥꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯗꯨꯒ ꯄꯥꯔꯒ ꯌꯥꯝꯅ ꯑꯣꯏꯅꯝꯅ ꯆꯥꯔꯒ ꯄꯨꯛꯁꯦ ꯍꯦꯛꯇ ꯁꯦꯒꯥꯏꯒꯩ ꯆꯥꯈ꯭ꯔꯦꯀꯣ ꯉꯁꯥꯏ ꯆꯥꯛꯌꯥꯝꯗꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯍꯥꯞꯄꯤꯕ ꯍꯥꯏꯗꯤ ꯃꯩꯗꯣ ꯈꯤꯇꯪ ꯃꯝꯈꯤꯕꯒꯤ ꯑꯩꯅ ꯍꯥꯞꯇꯕꯩꯅꯦꯕꯀꯣ ꯆꯤꯡꯗ ꯃꯩ ꯂꯥꯛꯇꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯖꯕꯅꯤ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯀꯔꯝꯕ ꯍꯤꯟꯖꯥꯡ ꯑꯃ ꯃꯌꯥꯝꯗ ꯎꯠꯀꯗꯕ ꯑꯃꯒ ꯂꯩꯔꯤ ꯑꯗꯨ ꯑꯝꯇꯪꯒ ꯎꯠꯆꯔꯛꯀꯦ ꯑꯗꯨꯀꯥꯟꯗꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ